One afternoon, nongma ayuk ki matam amasung afternoon matamda mapa aduna office tagi yamna thuna yumda hanzilakhi hai. Hanzilakpa matam aduda magi machanupi a little girl yam pikraba machanupi na yumda magi makoige drawing room aduda magi toys mayam puthoraga sanarami. Adugi marak aduda mana a church building laisangi building laisangi yum ama mana aduda achapo sanapot ki marak aduda thamlaga sanarame. Aduga mapa aduna office ta gichelaraga machana sanabudu uraga machanupi adugi mamingdu kauraga garigira nangna church ki adu sanari bado haina yamna khon hauna sawna te adubu loud voice kanna dum laurakpa matam aduda magi pikraba machanupi aduna magi mapaduda hairae langunu baba maramdi church asigi manungda mi mayam tumlaga laye langanu haina haiki asigi moral di nakoi khangdabagi ne nokdabado khangladi nokradabane ka church ki manungda mi mayam tumlaga laye baba langanu. We come to church to take a nap. Marakti aikoi church la raga ui base aikoi ge hainabi oye sermon do khara sang labadi nungsa do khara kan khalabadi loina mak dum ui thabane church ta adu bunga sidi sasu sade ingsu ingde ui roi haina khalle. Okay, throughout the week hapta ama chumna aikoi ge church na organize toraga aikoi asi a very important subjects in the Bible asige manungda khwaidagi maru oikraba subject the three angels messages sargadut ahumgi aphaba wapau adugi maramda aikoi hapta ama chukna aikoi nainakre aikoi na takre kramhaina hairiba sargadut ahum asina three angels asina aphaba wapau as well as the final judgment akonba matamda ishorna laklamdai da prithibi se kramhai tawgadra aduga ishorna aikoi bo kramhai na bichar tawgera haibagi maramda sargadut ahum adudagi phajjakraba warning phajjakraba gospel amasung phajjakraba good news ado from different speaker mi atop adagi aikoi hapta ama chukna aikoi takre and we have been richly blessed aikoi gi thawai gi lambida Sanjentong SDS Church the Labor Singi the Makta Yamna Mayol Chong Kraba Hapta Oiram Gani Habs Aiki Tazabani Adunangasi de Koi Aroiba Sabat Adulakre three angel messages Asigi Aroiba sermon Adunasi Ekoina Tagani Asigi Para Asigi Mamina the three angels messages platform for an end time stand. Sargadut ahum asigi pauzel asina aroiba matamda nang na lepkhat pangam ningai lengda na laibang ngam ningai gi adugumbagi platform ama sembi bene khudong chaba tanja ma pibi bene haibagi maramda aikhoina naina gani ahanba sargadut aduna kari haye worship the creator sembi ba lei semba ishor adubu khoirumo which implies of keeping the commandments of God including the 7th-day Sabbath. Nangbu sembi ba ishor adu khurumo haiba sida karibu masina touch hena tawbra hairga aikoi gi yathang tarada mari shuba Sabbath numit adubu sengna ngao haiba dubu touch tawraga ahanba sargadut aduna khonhau na laurakhi worship the creator aduga loina na amuka kri haye the judgments of God has begun. Ishor gi bichar, while bichar adu haukre. Fear God, adu nanang ishor bo kiyo, and worship Him, adu nanang ishor bo thazo. Koirumo. Ay koi bo sembi ba ishor bo koirumba hai ba mak asise the great conspiracy of this world masi taibang pan asida ay koi nausi Big Bang theory hai riba Darwinism evolution theory mi ase apps yong dagi lakpane prithibi ase Big Bang kaya na kri ko mapod asa ka man paira Big Bang hai na makon hauna yei khraga here we are asmai na thork pane hai badubu hauji ki ahan ba sargudut asuna madu lale I am the one who created you. I am the designer of this vast universe. Chau kraba sarga malempum na maksa ay na sembi bane Big
Big Bang dagi lakpa nate mi oi banang bo ai gi khutmak na sem khibane evolution theory dagi yong dagi lakpa nate habado amuka masina ekoi bo hena uhan bane ani suba sargadut the second angel message aduna kri hai come out of Babylon Babylon adu tukre aduna Babylon dagin hak thuna thokro haina ekoi bo kaudra galai na han so hai kre kramaina Babylon the turiba all are got drunk by the wine of her fornication lamchat nai da bagi you aduda mi mayam ase ngau kre babel confusion mix mimic God's work aduga apostate Christianity mandi manba oidi oidaba adugumbagi mafam aduda changlaga prithibi mayam ase ngau kre hojikti in terms of billions Catholic membership, in terms of 200 plus millions Baptist membership, in terms of billions and billions Christians na ngasi di madugi mix confuse oy krapa adugumbagi dharma aduda changlaga ngawraga lay aduna ani suba sargadut aduna kari haye come out of Babylon adudagi thorak kro haina ekoi bu kawraga lay bani ahum suba Sargadut aduna kari haye nakoi na loina tam krabane madu mayam adugi summary ni ngasige para asidi ahum suba sargadut aduna kari haye beware that you don't get the mark of the beast Satan gi mark khudam ado amasung mahaki number 666 ado amasung mahaki image of the beast sa adugi mami ado nang khoirum da ningai madugi number ado nangon da lay da ningai madugi khudam ado nangon da lay da ningai nang check silo but rather adugi mahutta work hard to have the seal of God ishor gi seal ado lay ningai nang hona kroko worship the God not the beast ha adubu khurum ganu adubu ishor bu khurumo haina hojiki ahum suba sargadut aduna laurakhi kana gumana Satan number haina ekoina hojik 666 hairi base lairabadi natraga mark of the beast adu lairabadi ishor gi judgment without mixing of grace thousand yaudaba adugumba gi judgment adugi makhada ekoi changlaga punsi suppa lomba naidana ekoi sibadu da changrani haina ahum suba sargadut aduna lauraga lai Hoy, sing. If you are a good Bible student or Bible Christian oiram labadi, nang na Bible ase phajana paba, Bible ase yamna gyan ta kruga, church lakpa mi sing oiram labadi, Bible gitung ilaga, nang na Christian oiba mi sing oiram labadi. The world was begun by worship and the world will end by worship. Taibang pan ase worship aduna haudoki amasung worship asin amuka taibang pan ase loyhan gani in the book of Genesis Bible ge ahan bal lyric the world was begun by worship nang nakurum libase kanabura haibuduna taibang pan ase hauki bane in the book of Revelation Bible ge aloi bal lyric phongdok piba aduna the world will end by worship nang na kanabu khurum libra haibuduna nang bu determine tawraga taibang pan ase loi gani not every church goer will enter into heaven church sapami kuding makna sarga changada banate not every church or denomination will take you to heaven nang na lairiba church aduna nang na lairiba denomination loi namak aduna sarga pugada banate haibase ekhoina Bible dagi uba phangi Genesis chapter 4, you have the story of Cain and Abel. Cain amasung Abel gewari ado ekoina Genesis chapter 4 the uwe. Makoy animak they brought the sacrifice. Iran puja tauna do animak pura khiye. Adubo amabulau ki de. Adugumna ekoi su we all come to church. Ekoi loi namak church da lae. Jisu gi ming loi na pai di bangak tane. Adubo pum namak ado achumba oi gani haibade leite. Mi loi na magna Jesus Christa ase aigi kanbi ba mapune haina lawe mi loi na magna Bible ase pae mi loi na mag sa ishor bu khurume Ken amasung Abel gumna makoi loi na mag church ta lae loi na mag Christian oye loi na mag kanbi ba di phanglaroi adu bu kanbi ba phangge hairadi karira haibago khwai digi maru oi ba di karira hai right how you worship will determine who you worship how you worship will determine who you worship
Nangna karamaina khurum libra haibaduna nangna khurum libase kanabura haibadu utkani hai masi se sengna khanje munna khanje koi nangna karamaina khurum libra haibaduna nangna khurum libase kanabuno haibadu utkani aduna it matters how we worship nangna khurum libage style se karamaina khurumra haibase yamna maru hoye aina hose hai kebane prithvi da leiriba billions of billions Christians in the church li bangaktane Bible pari bangaktane Jisu gi mingbu pai bangaktane adubu nangna khurum libagi mawong ado karamna khurum libra haibaduna nangna khurum liba ishor se aseng badura natraga ngasai gi mimic tawba man badura haibadu utkani haiba so it matters how you worship aduna ngasidi aikhoigi loisilakpagi sabat asida aikhoini yengadabase how these three angel messages will help us or prepare us or enable us to stand through the end time sargadut ahumgi pauzel adu tabasina nangbo aibu 7 day oikraba aikhoigi church sibu karam haina madugi sargadut ahum madugi pauzel aduna arroiba matamda nang ase faithful Christian oihanba ngamgadra persecution mayam lakpa matam aduda how can you stand up nang kramaina lepkhat pangamgadra by knowing and understanding the three angel messages sargadut ahum gi pau ase tabasina haibigi maramda aikoina khra yengse Ellen G. White in her book Early Writings page 258 tagi 261 phawduda kramaina iye manas maina iye I quote woe to him who shall move a block or stir a pin of these messages Ellen G. White na haye magi lairekta Ishor gi sargadut ahum asigi pautak asida kana gumbana pin or stir machet ama phawba masidigi lauthokpa manghanba lairabadi makhoi adubo woe to him laibak thiba singneda haina Ellen G. White na magi spirit of prophecy de iram ngasidi Christian mayam taibang panda laiba ishor gi ming pairiba mayam they have changed ishor gi wahi adubo on thokre they have removed low thokre and they have added amuka su hapchin kre tawraga lai ngasi many Christian denominations singna churches atoppa singna accept 7 day Adventist not about Christian singna three angel messages say makoi kai dongai su tamde nang thokte preach out tawde church ayambana ishorgi yathang tara ase darkar laitre masidi aikhoigi natre masidi Jews kine hojikti by grace hauza adune yare sabat ngakpagi darkar tadre haina ngasi tamduna lay aduga spirit of prophecy na kri hai woe to those people adugo mami sing ado laibak thibani ngasi asida phamliba ichin inausing aikhoidi Ellen G. White na laibak thibani haibadugi group adudadi hojik yaudre laibak phabane aikhoigi damakti but aduna di loiba nate oh laibak phabane aduna di loiba nate aikhoi Adventist sing say we claim ourselves sometimes so proudly that we are the only church who know book of Revelation Pongdok people get lighting ase khangba haiba prophecy da maming chatpa Bible haibde aikoi 7 day khaktani ne haina marakte de aikoi yam chau thoklaga haine aikoi haye marakte aduga three angel messages gumba Daniel gumba se aikoi khaktane tamba haiba hairaga aikoi thanda pong thokpa hai singba gi wakhan aikoi da laye adubo the spirit of prophecy na amukka hanna haye adudi kri haibra hairaga the destiny of the souls hangs upon the manner in which they are received khwaidigi lubadi asine nangna three angel message say yamna well versed tawraga khangkhrabasu nangna preaching tawrabasu Daniel and Revelation nangna phajana khanglabasu it depends on the manner how you receive nangi punsi da madu inbado karam haina nang illaga ngalaga chatlibra haibaduna nangi destiny adugdi maduna lepkani haiba We preach and teach, but the biggest question for us is Aikoina tambiye, aikoina pauase sandoe, are we living with what we are preaching? Aikoina ngangliba, aikoina tamliba aduda aikoi hinglaga lairibra. Natraga are we simply understanding those just for the sake of understanding? Madu sing adu gyan tabagi mamida khakta
Gyan tare hai badu khaki three angel message se ekoi gyan taraga leiribra ngang ba khak ngang laga leiribra ekoi ngang ba adu dedi il laga hing laga leitabra. Are we preaching and teaching those simply because we have the information? Adugi mayam adugi knowledge da ekoi da leikre haibagi damak da ekoi adum information do pass out toraga ekoi ngang laga leibra ekoi na ngang ibadu da ekoi hing laga leibra haibasine khwai digi lubasidi. Oh, khang baduna information aduna ekoi bukan biga da banate. John the Baptist na Elijah gi power amasung mahaki spirit hawai aduga loina na prepare the way of Jesus Jisu Krista poklak kadabagi Jisu Krista lak kadabagi lambi mana hani yatki John the Baptist. Matam maduda laiba miyoy singna John the Baptist ki preaching adubu reject tawki low sin ki de tabi ki de madugi message adu tabi ki de basingna Jesu Christ na amuka mi oina poklak laga aphabu wa pau sandorak pa matam dasu makoi amuka Jesu Christ gi pauzel sing adu na makoi bu benefit kana bakri shu pibi ki de asi sequence fazana ta se John the Baptist ki preaching adu bulau de basing ado Jesu Christ na lalaga amuk ngang ba matam dasu makoi gi kana bakari shu phangki de same way adu ngum na ngasi shu ai khoi na end time messages se aroi ba matam da thorak ka do ba pum na mak se ai khoi ngang lam ba yae preach tawram ba yae hairam ba yae but if we don't live according to what we preach ai khoi na ngang li ba adu gi manung da ai khoi na hingder ba di we will not be benefited either at his second coming. Magi ani suba lenglak pa adu daso ekoi gi kana bakari shu later roy hai. Adu na kwai gi maru oi badi live in your preaching. Nang na ngang ni ba preaching adu gi manung da nang ai hing ba hai basi am maru oi. Mi ayam bana makoi gi wakhan da khalle I love God. I ishwar bu nungsiye. I will not deny him as Peter. Peter gum na ai Jesu Christa bu deny daw roy kay daw nung daso or crucify Jesus as did the Jews. Jews sing na Jesu Christa bu cross the yan khat ki bu gum na ai di Jesu Christa bu di yan khat loy da. Ai ma bu di kay daw nung daso deny daw roy da. Ai ma bu nungsiye. Hay na hay mi sing na. Oh, makoy na haye. But adubo makoy na kritaw that trample the law of God. Ishorgi yathang adubudi, ishorgi commandment adubudi, makoy gi khongpa makhada net silaga makoy na chale. Ishorgi yathang asidi karira ngasai sabas kol de sukra hai kre. It is the transcripts of God's character. Ishorgi lamchat sajat adugi mamini ne adudi. Ten commandment ado. Aduna ishor bu nungsiye hairaga ishor gi character adu bu nang na net silaga chalabadi ai Peter gum ne ishor bu deny tawroi hairaga magi lamchat bu nang na net silaga chalabadi Jew singum na ai Jesu Christ bu crucify tawroi hairaga nang magi character adu bu net silaga chalabadi you are simply a liar nang di kari sunate na chinthi bane haina ishor na hairakani aduna hojikti ishor gi yathang adubo makoi na net sin bagi maram na Jesu Christ bu nungsi bagi muhta makoi na nungsi haijar busu aseng bade makoi ishor bu hat I mean tukacharaga leibane ishor gi lamchat sing adubo makoi na deny taw bagi maram na Peter gumna ningti gi everyday numit khudingi makoi na ishor bu deny tawraga laye Jew singumna Jesu Christ bu niti gi cross matak ta thangalaga crucify tawraga lairi bane adugumba Christian sing ado karamba Christian sing ishor bu nungsi haraga yathang laitre haina lauri basing yathang gi darkar laitre haina ngang ri basing adu sing du bune haire basing Jesu Christ bu nungsi basaraga Jesu Christ on the cross ta awa anang khang kiba yot pi tha kiba ting khang lo ho op kiba pum namak ki wari ado parga mapi taraga kaplaga ishor bu thagat pa isai saklaga mapi taraga lairi basing pum namak sing ase achum banga tanate adubu khwaidige maru oirebadi obedience to his law magi yathang aduda haiba inba haibase khwaidige maru oibane ahan bagi sargadut aduna laurakhipa fear God ishor bu kiyo lai sema mapu adubu khoirumo judgment gi matam lakhre haina laurakhiba sermon adu ta daba singna ani suba sargadut aduna Babylon dagi thorakro haina laubagi khonjel adu su tararoi hai
Thorakpasu hairaroi. Aduga amuka makoising adubo midnight cry haina 1844 da thokiba. Jisoo Krista na holy place the most holy place adu da changlaga nang ai gi damakta intercede tawba haukiba adugumbagi benefit kaya adusu first angels masses adu ta da basingi mathakta adugumbagi kana basu karishu phangkidre hai maramdi makoina ishor bu khurum da bagi sabat ngak ta bagi maramna Babylon dagi thorakro haiba aduna makoi gi kana bakarisu phangdre. Now, hoziki by rejecting the first and the second angel messages, ani suba amasung ahanba sargadut na laurakhiba ishor bu kiyo saban ngao aduga Babylon dagi thorakro haiba sing adubu reject tawkhiba singna kari tawre makoi sa spiritually blinded tawraga third angel message na lauriba adugumba apaba wapao ado they will not understand anything kari shu gyan tararo hai Karishu gyan tarar. Jews sing na Jisoo Krista bo cross the thanga laga heart ki bakumna. The present Christianity howzik lady ba Christian sing su crucifying these very crucial messages of the three angels. Jisoo Krista bo Pharisee sing na Jew sing na cross the thanga laga heart ki bakumna ngasi lady ba taibang panda lady ba Christian sing na su ahum su Sargadut ahum gi wapau asibu sumakoina crucify manghal laga thokhan draga lotsil laga Christian sing na phumjil laga thamli midnight cry 1844 da haukre madudagi hauraga aikoi ge achumba singlup 7-day Adventist haiba se madudagi aikoi na haurakhi hojing na aikoi ngai ribasidi we are waiting for the loud cry under third angel message which will separate from God to save. Aikoina hojik lady base midnight cry gi matam hen kre adu aikoina ngai base loud cry ahum suba sargadut aduna laurakpa aroiba matam da yaw hameng khaidok gadabagi matam aduda aikoi ngai raga leibane aduna spirit of prophecy na kari hai ngasi confused tawraga Babylon adu giyu adu da ngauraga leiriba sing asumai na hai but the light will shine and all who are honest will live the fallen churches mangan adu lakpaganda amamba confused tawkraba singlup the churches sing the leiriba sing madu sing do thadorga ishor ge achumba church ta amuka hanna changlakani hai adu gumagi matam latter rain akon banongju adusi lakti lakhigani adu ngairaga leibane akon banongju adu phangningai gi damakta nangonda kri darka lai ahan banongju adu phangnaba nang darka lai ahan banongju adu di kramaina phangani by obeying and keeping the first and the second angel messages ahan ba amasung ani shuba message adu nang laudrabadi nang gi punsida nang ahan banongju adu phangde ahan banongju adu phangdaba kanana so akon bagi nongju adu phanglaroi akon ba nongju phangdaba loud cry adu da ta da basingna sarga sang bagi hak adu su later 1843 amasung 44 da ahanba amasung ani shuba sarga dut ki pauta adu fulfill tawkhre thokre adubu hoje ekoina lairi base amuka hanna haibada ahum suba sargadut adugi makhada ekoina lai maduna adubu ngasi ekoi 7 day ama oina ekoina sargadut ahum mak adugi paujel ase ekoina amuka tam thok patai karigi the mark to remind them of the creator and come back to 7-day sabbath nakoi asibo Ishorna sembi baniko haibadu nung singlaga ishor gi aseng batare ni shuba numit aduda ishor bu khurum gada bane haibase aikoina law thok gada bane tambi gada bane amuka ani subadana to call out people from Babylon apostate Christian yamna manba ishor gi lamchat yamna manba adubu ishor gi bidi oidba aduguma ngau khraba confused taw khraba aduguma Babylon digi miyoi sing adubu kau thokna na ba aikoina preaching tawba tai ahum subada to warn them not to worship the beast sa adu bukhurum da ningai amasung magi khudam adu laida ningai magi number adu laida ningai but rather adu ge mota ishor gi seal adu nangon da lai ningai ekoina pautak ahum ase ekoi ngasi lau thokpa ta bane without understanding the first two angels ahan ba sargadut ani ge pautak adu nangna
Gyan tadrabadi ahum subagi sargadut adugi pautak adusu nang gyan tadraroy. Saita number 666 haibase karira haibase nang khanglaroy. Mark of the beast sa adugi khudam adu karira haibase khanglaroy. Adhar card thoraga COVID ki vaccine kaplaga 666 lakre haina ngauri ba marak tu nang adu ngauraga laikhigani. Ahanba ani suba message adu nang na phajana gyan tarabadi mark of the beast sa adugi khudam ma se karira saita number haina 666 haide besera karira se nang khangba hogani without obeying the first two angel messages ahanba sargadutuduna nang sabat ngauko haibdu nang inriba phawba ani suba sargadut aduna Babylon dagi thorakro haibdu nang na thorak triba phawbadi we could not be able to stand in the third angel message ahum suba sargadut aduna laurakpa message adugi makhadadi aikoi kuina lepa ngamnara loigadore unless nangna sembiba mapu adubu nangna khurumdri phawdi amasung mahaki bichar gi matam adu nakre haibse haukre haibse nangna khangdriba phawde unless you come out of Babylon nangna Babylon adu digi thoraktri ba phawbadi nahakna third angel messaging adu su gyan tararoy aduga madugi matam aduda you won't be able to stand up stand through awa anang lakpa matamda nang lep khat pangam naroi awa anang adugi marakta nang na ishor gi damakta ai shirazu sige haina lep pasungam naroi ngasi gi parana kari hai a platform nang na sargadut ahum gi pauta ase lauba sina masibo khangba sina masibo ngakpa sina aroi ba matamda nang bu lep khat pangam ningai nang bu kanbi ba adu phangningai mateng pangani haibado ahan ba ani suba adu nang khangdrabadi nang lep pangam naroi adubo ahummak asi nang khangrabadi nang soidana lep khat pangamgani by pen or by voice ngasidi Adventist oiriba ichin inausing lairik iba haiba na koina iraga literature distribute tawkro by voice ngang ba haiba na koina ngang thokro share tawkro three angel messages asi share tawkro haina ngasigi para iba mapuna sumain aikoi bo encourage tawbira aduna Amos 4:12 Amos na iba like 4 verse 12 prepare to meet thy God nangi ishor nangi prabhu adubo theng na ningai I mean una ningai prepare nang thorang tawkro haibse it should be the warning message today masi makse ngasi aikoi na ngangada ba aduguma thorang tawhanba message oigadabani madubu thorang tawnanabagi damakta three angel message ase aikoi na tamgadabani let us make sure that we build our house upon the rock nungzao adu gi mathakta aikoi yum sabasing adu oisi nonglei nungse laraga tek taba oisi let us not risk our eternity on probability oiram ganida amman ba adu da aikoi gi eternity si yon thoraga risk law roisi aikoi achumba du da aikoi khanglaga sangsin si hoi sargadut ahum adugi pautak sing ado loina khangba aduna will help us to stand through the end times akon ba matamda awa anang laklaba matamda ishor gi mingi damakta persecution laklaba matamda nang lepangam gadaba se Jesu Krista bu loksin ba adu khakta nate yathang taranga pa adu khakta na nate adu sargadut ahum asina lauriba ge message adu nang khanglaga Jesu bu nang na losilaga khoirum ba loina na apostate Christianity Babylon adu digi nang thorakda ne khwai digi maru oibadi aina han so hai kre second angel message adu ne ani suba adu ne kari gi maramdi aikoi ase Babylon de laye aikoi na marakta di khalle 7 days di Babylon de laitre Babylon de lai basi di Sunday observers ne Rome ne Catholicism ne haina aikoi na haye adubu Babylon de lai ba hai basi adu khakta nate sininau sing khwai digi maru oibadi the way you live your life nangi lifestyle adu da ishor ga nang na lai minadrabadi nang Babylon de lai ri aduna Babylon da leiba makhaina nungzao mathakta yum sabadu sungam larai aduga mimic mataw manba aduda na koi adum illaga chakrani aduna hojikti lo iroi bada aikhoina sargadut ahum asige pauta ase nang fully understand tawge hairabadi nang fully obedience tawraga nang ngalaga chatpa ngamba oige hairade you must first accept or response to the invitation given at the book of Matthew chapter 11 verse 28 through 30
Sargadut ahumge pautak ase nang na inma ngamba oijage lausinge hairabdi ahan bada ishor na invitation piriba Matthew 11 gi kunnipan gi kunthra phauda invite tawri badu nang accept taw batai lausin batai lever and are heavy laden Jisu Krista na hai awa polum puraga laibasing inap ta changsila o and I will give you rest aduga aina nang bo pothaba pigani take my yoke upon you I give pot pu ase na tak thangalo and learn of me aduga aingon digi nang tamjo for I am meek and lowly in heart maram di I say yamna thamoy ing thatap thaba aduguma ishorni and you shall find rest unto your soul aduga nang na inakta lakrabadi nangi thamoy nangi thawai pot thaba phangani for my yoke is easy maram di I give pot pu adudi yamna laye and my burden is light aduga I give pot lum adudi yang bane ishorna aikoi bu kauraga le come unto me and learn from me. I want to get larga tamjo. Ishor the changsilaga nang na tamdriba phawba. Ishor ge invitation as nang na low sindri phawba. You will never ever understand the three angel messages. Sargadut ahum aduge pautak nang na kaydong ngay jisu gyan tarar. Unless you understand these three angel messages, Sargadut ahum asige pautak as nang na understand gyan tadaba tarabadi, low sindraba tarabadi, you wouldn't be able to stand through the end time. Akon ba matamdan nang lep pangam na roy, Satan gi mi oikren. The gospel has two faces. Apabawa pao gospel ase mamay ani longe. Two face. Number one dakri. Come to God. Ishor da lao. Ahan ba se invitation ne come. Hay bane ishor na. Ko Matthew 11 ay koy na lakre. Ay ngon da sang sila o hana. Nang gi pa mayam ado purga ay ngon da sang sila. Ay na tambige. Ay na nang buud pige kramay na hingadra kramay na ngangadra kramay na setkadra. Karamay na Christian oy kadra hay ay na chak pige. Nang ay ngon da gi ha ay ngon da hana changla o. Come invitation ahan bada. Ani suba face takri. Go and preach and make disciple. Hawzik tikri amuka haye. Chathokro. Nang ingon da lakraba natra hoy lakre ingon digi tam kraba natra hoy tam kre then go hojik ti chatlo and preach pau sandokre and make disciples ishor gi mi khomkro Matthew 28 verse 28 through 30 the gospel is all about come and go apabawa pau hai sa ahan bada inak da lao ani su bada chathok laga ai gi mi semo ngasi ai koi Jisu Krista gi ming da changlak khraga baptized to kraga changla kraba khaktane Jisu gi polum da nang pukhalaga tam khrabra have you learned nang tam khraba nang obey to khraba nang yarba equip torba nang bo nang torba di chathoraga tam khro ishor gi mi shem khro ishor gi sargadut ahum gi pautak ado ai koi understand to batai phajana gyan ta batai unless ai koi na madu gyan ta drabade ai koi share to bangam loroi kanangon dasu unless we don't live on them ai koi na ngang laga ai koi na madu de hingdrabadi madu gi manung da ai koi na hingdrabadi we can't ask others to follow and live on it mi atop pasingbu ai koi gi tung ilo madu de hingo hai bangam loroi nangon da lei tabado nang mingon da pi bangam loroi aduna first ahan bada aikoi isa itom da bu ready oi hangada bane phajana nga kada bane nang creator god adu bu nang phajana khurum laga leibra nang gi thawai hakchang yauna aseng bamang nang babylon de gi thora khrabra aseng bamang nang the seal of god ishor gi seal adu phanglaga mark of the beast adu gi mayok nang lep khat pangam khrabra then adu oi rabadi nang mayam adu du sandokro pu thora o babylon de gi kau thora o 7 days sabat pu ngak hallo ishor gi ya thang tara adu amuka ngak hallo judgment hokre do khangalo ishor gi sil adu makoi ngon da phangbo oisni ishor na mayam gi mathakta board ra pibiraga ngasi gi para asita baga loina na amasung hapda ama chupna three angel messages asi naina rakpa asi ta khraba mayam da ishor gi thoi dok hendok pa board adu pina bire haraga akon ba matam perilous time trouble times Christian sing maning makha tamna Christian taw bangam da ba miot minai gi marakta ishor gi tamakta wang na lem khapa ngamba church member amamam oishnu haibse hairaga loisilage ta khraba mayam da ishor na bor pibo oishnu